Taiwan asi araiba country amadi nate mahak yaudragadi malemda hiram khudimakta mapung phadribani hauji makki oina China amadi Taiwan laibak ani sigi muknaba tension nasi loiba nairoi masi matung tarakpada tamma ngamdaba achauba lanjau ama hekta lakpa yabagi oithokpa lairi handakta Taiwan na $40 billion gi oiba defense ki budget kaithakre mamangi aigi video yengbiba viewer singnadi khangbigani madudi China amadi Japan anina Taiwan gi maramda ungkhatnabagi maram adu Taiwan gi history da sahi asigi defense budget asina khwaidagi yamba haibadu oi masigi maramna China ga Taiwan ga laibak ani sigi oiba hojik leiriba tension na sa yamna sathirakpa ka helakpa wangkhalakpa dagini China na di Taiwan hairiba laibak asi makhoi gi lam sarukni haina claim tawri maram asina China na matam amada hekta da force kaya ama sijinnaraga ithat laibak asibu lausingani haina warning kaya amasu tawrakli adubu China gi masigumlaba ka henba wahi singasibu taraga Taiwan na hairi madudi Taiwan hariba laibak asi separate oiba kanagi sumikha pondraba masana maromdom leingak saba maning makha tamba democratic nation amani haina singnaraduna China gi mafamda kaidaunungda sangjaroi haina leiriba asini ngasi aigi video sida China na kari maramgi damakta Taiwan bu laushinba pamnibanu haibagi matangda Taiwan na China da makhoi gi freedom piba pamdabagi maram aduga kari maramgi damakta sahi yamlaba decades old conflict asina Asia gi biggest plus point ama oiraklibanu haibadagi matangda khangminasi ngasi aigi video sida soikhiba lankhiba amadi chithanantha hoba yawrabasu ngakpiu haina haijari Taiwan na handakta asuk yamba defense ki budget $40 billion gi senfam sing asi kaithari maram asi China na matam amada hekta da Taiwan da invasion tawrakpa yabagi possibility asi wange haina khanbadagini mamang da su panjakhre madudi China na Taiwan bu China gi lam saruk amani haina claim tawbana masi matam amada hekta da Taiwan da attack tawduna Taiwan bu lausingani haina hanjin threat tawraga lakli China gi masigi threat marak asida Taiwan na masabu ngakthokchanabagi damakta hotnaraga lakli matawasum tawna hojik aikoina khangba yaba adudi China na Taiwan bu makhoi gi lam sarukni haina claim tawba amadi Taiwan na China gi claim asibu reject tawba aduna amana amabu irang sagatnariba tension lainariba asigi makhoi gi historical background da kari laikhiba yatno haibasigi matangda amuktang khangminasi yengminasi mamangai gi matamda China da ningthau palingai haibadi China da King dynasty gi matamda Taiwan asi China na rule tawraga lakhi masigi matam asina ing kumja 1600 dagina 1895 ki matam adu phawbani panba yabadi King dynasty asi China gi last imperial dynasty ama oikhi masigi matung inna China na Taiwan bu century kaya ama makhoi gi makhada lairakpana ningthau saswan asi loikraba matung phawba China gi territory amani haina claim tawribani masidi haurakpada ngairiba warini masigi makha tarakpada ingkumja 1895 ta Japan na Taiwan bu China gi khubam nungdagi munki masibu ahanba Sino-Japanese war haibadi Japan ga China ga ahanba oina lan tawna khiba adubu khangnei masidagi Taiwan bu Japan na ingkumja 1895 tagi 1945 phawba haibadi sahi yankhai muk asi mapung phana control oina paisinuna thamki masigi matang asini yamna maru oiriba adudi masigi maramdi China na Sino-Japanese war asi maithiraba matungdagi Taiwan bu 50 years ti China na control tawdrabani asum tawna sanglaba sahi haibadi 50 years muksi Japan na Taiwan bu control tawraga thamlaga Taiwan da chawkhat thaurangi thabak kaya ama paikhat pirami masigi matung tarakpada 1945 ki haibadi Prithvi gi anisuba lanjaw asi loiraba matungda Japan asi America da surrender tawduna maithiba haibadu oikhi masidagi Japan na sahi lisang sitna control tawraga thamlamba Taiwan bu Republic of China da amuk pithoki matam sida Republic of China government na China leibak sinba thungna lengak saswan tawrammi masidagi amuk Taiwan bu Chinese government gi makhada lengak saswan tawki adubu masi hojik China da paliba communist government asidi natte masi amuke henna bhab tanaba haijage 1949 da China da civil war ama thoki masi group ani gi maraktani ani adudi amana Mao Zedong na luchingba communist group Chinese Communist Party amadi Chiang Kai-shek na luchingba nationalist group KMT ani gi maraktani civil war asida Mao Zedong gi communist party na mai pakhi
Matau asum tauna masigi matung tarakpada mainland China asibu lawsinki aduga hojiki oiriba People's Republic of China PRC asi semkhibani aduga civil war asida maithi hauraba Nationalist Party KMT gi lusingmasing aduna Taiwan da escape tawki matau asum tauna civil war da maithi hauraba group Nationalist Party KMT gi kangbu singaduna Taiwan da khongdar aduna mafam asibu Republic of China ROC haina maming thonki matau asum tauna matam adudagi China amadi Taiwan laibak ani asi setna khainakhi masigi Nationalist Party ama oiriba KMT asi hojimaki oina Taiwan da su lairi aduna 1949 dagi mainland China asibuna Communist Party PRC na paiki aduga Taiwan asibuna Nationalist Party ROC na paiki matawasum tauna nakal animakna haibadi China da sakti pairiba People's Republic of China amadi Taiwan da sakti pairiba Republic of China makhoi animak asina real China ngaktani haina amaga ngasi phauba claim taunari masina ngasigi China amadi Taiwan laibak ani sigi hojik oriba problem crisis tension mayam asigi root cause oiki aduga hojiki China da sakti pairiba People's Republic of China PRC gi government na Taiwan bu China gi lam sarukni hairibasi kari maramgino masigi maram hairagadi Taiwan asi historically oina yengbada China na sahi lisang sitna sahi kaya ama lengak sason tawraga lakhibani hairi adubu Taiwan asi China da amuk 1945 ta Japan gi khutta gi laukhibani asumna People's Republic of China na masidagi Chinese ki territory ama oibada rightful oi haina khanki hojik sakti pairiba People's Republic of China na asumna haiki madudi civil war gi matamda maithibadagi Nationalist ki government adu Taiwan de escape tawba khaktani Taiwan di China gi lam saruk adumak oiri aduna China na ngasisu adumak thajai madudi peace natragana force kaya ama sijinaraga unification amadi soidaramaki purakpa ngamgani haina ngasi phawba khalli adudagi amuk Taiwan na kari maramgi damakta China ga punde makoidi separate ni hairibano haibasigi matangda masi kari maramgi hairibano masigi maramdi China amadi Taiwan laibak ani asi manade amana communist ni amana democracy ni Taiwan asi laibak masagi oiba government army constitution lejaduna praja miyamna election tawraga mihut sing khalli aduga laibak asi ngakibani Taiwan asu communist ki rule asi accept tawkhide aduga Taiwan gi leijariba praja singnasu makhoi sing asibu Chinese amani haina identify tawjade isham samna hairabada Taiwan asidi masana maromdom leingak chaba ran tawjaba country amani amasung makhoi Beijing gi makhada leite makhoi separate oina leijaba country amani haina masana chauthokjaribani masi karigumba kanda Taiwanese kharana phauba makhoi asi separate oiba country amani China ga punde khara manasu Republic of China sunatte People's Republic of China sunatte animak amata oide haina su phungdokhiba leikhi matau asum tauna Taiwan da leiriba praja sing aduna makhoi ayambana yanaba amada makhoi sing asi Beijing na haibadi China gi makhada rule tawba asi sungpam pamde haiba asini masina khudong thiba oiba yaba issue ama kari maramni damakta sagatlibano haiba asini China na Taiwan bu punsinba pami Taiwan nadi masa matomta maromdom lengak chaba maning makha tamna leiba asi pami adubu hojik phawbagi oinadi lauthokpa amadi recognize tawba asi leitri amaromda USA na Taiwan bu support tori amuksu Japan na regional security leiba maramna nungnangbadi phawri masina tension ama sagatuna Taiwan gi leingakna military force kaya ama hengatlibani Taiwan manak nakna China gi military activities kaya ama haibadi ships fighter jet kaya ama thamjinba asi masing yamna hengalai masina maram oiraga Taiwan na prepare tawduna military sing asi emergency oina thamba asi pamlibani masigi matangda Taiwan gi president Lai Ching-te na kari hairi haibadu amuktang khangminasi Taiwan gi president Lai Ching-te na asumna haiki madudi masi politics natragana maning makha tambagi debate amadi natte adubu masi democratic oina Taiwan bu protect tawraga thamba asini haiki mahaknasu asumna warning tawki madudi Taiwan gi khwaidagi khudong thiba oiba yaba asi China gi military threat asi natte adubu masida Taiwan na kiraga sienba surrender tawba natragana masida karisu tawba ngamdana maithiragani haina khanna laithokpa asini haiki maram asina aikhoi khutimak asi thauna phanna leigadabani haina pukning thogatkhi mahakna asumna makha takhi madudi aggressive oiba country amaga compromise tawba asi makhoida war amasung
minai naithangi punsi asi soidramakki phangani maram aduna Taiwan na masida surrender sungtau tauroi haiba asini amaromda handakki Taiwan gi defense ki budget asi karam hiramda sijinnagani haibadasu amuktang khangminasi masigi defense ki budget asina Taiwan gi lan gi oiba kusukulai kaya ama leisingani lanmi sing adu training tawgani hanagi leiramba air defense haibadi missile sing radar sing adu improve tawhanbada sijinnagani USA ga hena phaba cooperation thamgani hena phaba praja sing gi oiba civil defense force sing asi lingna thamgani amasung disaster gi situation haibadi attack kumba tawrakpa gumbada amadi natural disaster gumbada sijinnagani haina phongdokhi aduga Taiwan gi defense ministry na Taiwan gi praja singda survival booklet kaya ama yumthong khudingi yenthokhi masida yenthokliba booklet asida kari yaurige haibada emergency gi matamda kari tawgani emergency backpack ta kari hapkani atopa country gi lanmi singna attack tawrakpada kari tawgani matau karamna amadi karamba mafamda sep oina laigani haibasing aduni maru oina masida karigumba kanda China na fake news kaya ama saithorakpada information amabu achummani aranmani haiba asi matau karamna khangani haiba kaya ama yauri aduga booklet asigi khuthangdasu warning kaya ama tawri madudi kanagumana Taiwan na surrender tawkhre haiba taragadi madu aranma pauni haikhi aduga China amasung Japan makhoi masen gi marakta Taiwan gi maramdagi shaunariba asi kari maramginu haibasi amuk khangminasi handakta ikui kuidringaida Japan gi prime minister Sanai Takaichi na phongdokhiba leikhi madudi karigumba China na Taiwan bu attack tawba taragadi Japan na military action ama lokhatkani haina China gi mafamda phongdokhi masigi matangda mamangda video ama semjekhrabani viewers singi marakta video adubu yengbidriba yauragadi wari asi bhab tanabagi damakta yengbiu video adugi link adu description da hapcharamge Japan gi prime minister Takaichi gi wafam asidagi China kham thengna sauki aduga Japan asi China gi oiba internet matter da khut thingjili haina China na maral sikhi masidagi China na saubadagi Japan da travel tawba phawba thingjinki masigi matung tarakpada amukka henna China amadi Japan leibak ani asi ungkhatnabagi sang asi hengalakhi masigi matang asida hangba yaba wahangdi kari maramgi damakta Japan na Taiwan bu asuki matik care lauriba yengsinbiriba senabiribeno haibasiki matangni masi yamna maru oiba topic amani Japan na Taiwan gi strait haibadi China Taiwan gi marakta leiriba asida trade ki lamda yamna depend tawi Japan gi ayamba good singdi masida puthok pusin tawribani adubu karigumba China na Taiwan bu control tawkhiba taragadi Japan na asumna khalli madudi China na masigi lambi haibadi trade road asibu block tawkhiba yai haiba asini masigi road asibu China na karigumba block tawkhiba taragadi Japan gi economic pressure ama oirakadoribani aduga Japanese ki island singdasu masina threat kaya ama oirakani haiba asi Japan na thajai maram masina Taiwan gi safety asi Japan gi safety makni haina khanduna Taiwan da mateng panglibani Japan na masigi conflict asigi matangda henna mamutta na khangna bagi damakta extra information khara viewers singe khallaga haizage China amadi Taiwan gi conflict ki marak asida USA na karomdagi amuk wari asida phaijilakhibano amuk karan tasilakhibano haibasigi matangdani USA na Taiwan asibu democratic amasung independent oina leiba asi pami masigi maramdi Taiwan hairiba leibak asi world gi oina technology gi hub amani masina malem gi oina semiconductors ta 60% henna Taiwan da saribani USA gadi Taiwan hairiba leibak asi Asia gi key partner amani aduga amaromda China gi military gi expand torakpa asidagi Taiwan na ningtamna leirabadi henna mating pangani haina khalli aduga amaromda kari maramgi damakta China na Taiwan asibu asuki matik miyang sanglibano haibasigi matangdani masigi maramdi Taiwan asi China na makhogi saruk ama oina ure haibadi one China principle ama oina lawi Taiwan asibu Pacific ta khwaidagi strategic oiba location amani Taiwan asibu lawsinba asi China gi di national pride amasung historical claim adu mai pakle haina khangedoribani masina tonganba wafam ama oikhraga nakal amaromda Taiwan hairiba leibak asi aikhoi apunmagi malemgi oina globally oina kaya maru oi mahakki contribution asina karino mahak yaudragadi malem asi mapung phade hairibasi kari maramgino haibasi amuk khangminasi
Taiwan malemgi oina khwaitigi advance oiba computer chip kaya ama semi. Taiwan gi location asina maru oiba sea roads kaya ama control tawribani amasung Asia gi strong democratic society ama oiribani. Aroibada China Taiwan gi conflict asi territory ama oiba hiramda khakta natte masi identity democracy amasung power gi lamda Asia gi battle amani. China na Taiwan asibu historically makhogi part amani aduga Taiwan free amasung self govern tawduna future da nungaina leiba pami. Masigi $40 billion gi defense ki budget na Praja khudimaki oiba survival booklet amasung atwapa countries haibadi Japan USA gi support asina Taiwan na singnaba khudimak asi sem saraga leiri. Adubu mayam posak amadi aikhoida uhalli madudi Taiwan gi future asina Asia Pacific region dadi peace amasung stability asi karamba mawongda oirakani haiba asi lepkadoriba asini. Mayambu aroiba maktada amukasu hanna thagatchari video asi loiba phawa yengbibagi damakta. Mayamna masigumlaba global issue gi matangda video sing asi pambiba taragadi comment section da isa gi mod sing phongdok pirammu amadi channel asibu support tawbiramu haina haijari.